Ahanbamuktada Diamond Radio Channel asigi yamna special oiba program ko thamjari haiba asigi special oiba program asi National Nutrition Month loinana VVVV loinana Swasthya Hi Seva aduga masigi matang sida makha koi matam phangjaragana EVV haiba sigi matang da koi wari watai sanabagi koi ge talk show ma Diamond Radio Channel ge yamna special oiba program ma khangni aduga masigi damakta koi studio da linksin biduna lebire Teresa Tangpuaa AC2DC Thoubal Taramnok Chari Diamond Radio da lakpi basigi dama. Thank you Diamond Radio tabi basing busu eina keno tawjari nolokna thagatsari. Hoi am nungai aduga koi ahan da khangjaning basi National Nutrition Month haibasi masi kari no masi. Yes, National Nutrition Month haibase ekhoi Honorable Prime Minister Narendra Modi gi makhada Government of India na Rashtriya Poshan Ma. That means nutrition related, focus mainly on lactating pregnant women and adolescents women duga plus 0 to 6 years angang sing the focus toba nutritious food kamaina aphabat sinjak pizaba si mayam sigi pandam sini yam nungai aduga hariba masi mansigi matang da haitare masi khoi Thoubal gi district ki oina haitare DC khoi Thoubal district ki kano oi biribani na adu masi matokoram miyam da masi gi kano si khangan bigadori bano masi haibase habiyo See entire month September thasi 2019 gise ekhoi National Nutrition Month haibdi Rashtriya Poshan Ma haina pangthok jai si Thoubal district ki nakonba AC Assembly constituency tongan basida chatlaga handak ki September thadagi ekhoi na school select tawraga natraga venue tongan ba select tawraga ICDS ZEO NYK Social Welfare Department Food Safety si mayam siga pullaga ekhoi praja mayam sida citizen mayam sida ekhoi kamaina hygiene maintain tawba ko school satradana quiz slogan competition hand washing gumba takpa aduga ICDS ki site tagina ekhoi local gi ekhoi gi pregnant lactating women khoida karamba chinjak aphaba charaga kamai tongni haiba gumba aduga anemia detection ekhoi CMO gi site tagi siumba mayam pangtho aga ekhoi dum chathari sise September tha whole ekhoi dum cover tawdoini adumaina awareness ekhoi chathari adama se khoi gi asha gumba angalwadi gumba makhoi se yawgadra masi role masi role ma lawgadra makhoi yes asha aganwadi khoi gi moi chawba role lei moi di grassroots village level da moina si ekhoi gi target oiriba women sing se population mayam siga moi ga dum nungtigi haitar on a daily basis moi coordinate tawbanina mainly ekhoina ICDS gi makhada tawrakandadi asha ganwadi worker ga dum coordinate tawi ngarang su Thoubal khunauda ekhoi program achauba ma deputy commissioner ga isa ga yawraga pangthoaga ekhoi attend tawi maduda plus CAC lilong da su ngarang mak ekhoi pregnant lactating women da ekhoina program chauma pangthoaga more than 50 women da ekhoina awareness apizai yamma je duga ngasagi ayam data sing se khoi asha gumba angarwadi gumba moigi women lactating moigi list sama mokoi do sole bani naita adugi facility do lebani na women ke am lei adu mokoi da masigi kana basi kamaina do gane have mokoi gi through to khangan ga do so kana gumba koi musigumba nupi miron bising haitare ko mokoi sina sigi facility ju phangdraba adugadi phangnabagi haitare mokoi na kana do wakat pi masi hairak pogum mokoi pa leiba moigi complaint gum masi kana do to bi yes hairi base yam chumi first line da ekhoi asha aganwadi worker khoi lei plus ekhoi Thoubal district ti health ta su ekhoi se yam da forward oi PHC CHC da chatlaga doctor singda leriba doctor singda chatlaga tawbuyai aduga ekhoi gi pradhan mantri PMSMA hairaga mainly targeting pregnant lactating women sing gi program achauba mazulei maduda medicine iron gi hidak haibra topa kari chinjak ki free na 1000 days gi gumba target tawraga si mayam se phajana targeted oina dum cooperation dum pi bayai masi haiba masi National Nutrition Month se handaki 2019 nata mamangi 2018 da su masi hawdok kibra
haudoki September 2019 da ekhoi gi mamang gi deputy commissioner madam Rostan le ngei da ekhoi phajana rally gumba chatlami awareness tawnaba adu yamna successful su oiki the entire month of September similarly ekhoi this year sina ekhoi na last year gi aphaba thabak tawbado handak chahi da continue tawnaba henna focus tawnaba dum kan hot na jai aduga sigi matang da su ekhoi na awareness yam create tawnaba 21st September da cross country race amasu silli sisida ekhoi gi district da hauzik paikhat khiba national nutrition man natana BBBP beti bachao beti padhao plus electors verification program aduga plus swachhta hi seva si mayam se ekhoi chathari ba se awareness oina punna amasu ekhoi singadori hoi aduga masi ekhoi gi national nutrition man pangthokpagi maram se masi kari degi pangthokpa se darkar oiribano haiba tare ni ko hana le kari lek mayam leibadagi no hena masi kari kanar pagino haibagi wafam thambiu yes historical reason sociological reason Indian society na haige haraga the Indian society se yam parochial oi that means backward looking oi plus patriarchal oi patriarchal haiba maram oi sina for example isamak mawamani ko kari gumba ise educated oiram tragadi yam rural oiba jaga da setting de leragadi kamai tawgeda imungi nupa singna father in law husband mayamna natraga brother in law mayamna chinjak char matung sida lem hobado women singna mo singna chai that means mozi pregnant oye khallajeba ma na phangada nutrition se phangde ma na phangada nutrition do phangdam nina ma mangun dagi pograkada angang sida malnutrition simbo mayam se yam tai plus angang do hojiki khoi gi data le riba sida kamai to geda more than 58.8% of Indian children are malnourished which is quite shameful for a country which is aiming to be a superpower duna a healthy country economically developed country haige hairdi ekhoi gi angang sing ekhoi gi mother sing da phabachinjak piraga equal opportunity piraga madugi pandam sisitani ekhoi da national nutrition month pangthoisi so maramasina national nutrition month se pangthokna nabagi maramamo helakpani yes taseng hagdi hoje habi kibeduni yumda lebiriba housewife mo oiribasing se kaisu chinja kimaram siam khangdi haijaiba like su sum tamaga su thoina pregnant women ama kari chagani then mahaki oirakadori bangang sigi kari tangai phadaba chinjak sagadagi kana gum sing de dum hoksagi khoi ahlaman singna chatharba pathapam da haitare even hospital le chattaba layaba sigum kamarum layaba ado pesa leitaba gi oibe yai natraga mana thoksa da gi oibe yai ado mamang da so do ma healthy baby ma poki then mathang geni su basi so I don't care ado mai khalam su yai ado bu masida mangjar ka dori bu mayam se asa hebiri ba yungi mi sing na loi jab loi ra kan da are ma ba khara chai kari cha gani adegi iron tablet tonga basing adi hojik loina mak hospital le su free piri hajari bu ko ado masi nupi sing sikatang gyan than bana to ai gi mota yum adu de lai biri ba koi gi makok thangba nupa adegi yum gi leriba manembo badalin lo sister lo everything makoi se khangan dragadi mahang na dom da yamna koi gi kare ni sigum sigi nutrition phangna bhona ko matam as kari kana ba koi ju cha puk lai ne adu tori ne adu ga haiba gum ba gi yamna thawa sabi da ba ya hejeriba so masigi campaign se imung du da leriba mi pung khodiba not only the pregnant women mokoi su loina gyan tan bran ya madu tangai phadaba lei bran khale kari habining yes ngarang maksu ekhoi Thoubal khunauda ekhoi sigi national nutrition month pangthok pasida ekhoi na speech pi bada ekhoi na yamna lightly hai tare mayam gi environment do sogat pa oina ko si mother in law sing inembok sing su yawgadamni yes naduga ekhoi gi oiriba Thoubal khunau gi counselor na hai khoi nupa sing na su gyan tagadamni ekhoi na duga nupi sing na hai jai sina mau khaktang natte mother in law su nupi oiramini masa maksu daughter in law mau oiramini that means we all understand each other ko aduga hojik ki matam sidadi social media gi matam sidadi ekhoi gi pandam si just village level natte ekhoi na tawriba paikhat liba program mayam se national level international level da khangakada pot nina si mayam stakeholders mayam se involved tawraga si program se sin bani yam no ajare madam khoi sibo gi khangjabase aduga masi pomno makse khoi gi hariba September tha jima ai tare ne ko masi tum chathagi da bane bako aduga taseng na makidi miyam da awareness pi bani hariba mai case tegi khoi gi miron bising da degi pi khoi cha na ba gi free da pi ba yen ba khot pe wa pham du na te hajari ba tonga masi gi khudong cha ba sing du di kadai degi phang ba yai
kadai logani kadai digi chagani haibasineba aduga akhoi social welfare na asa natraga angalwadi gi churta ga pibiri bisingse masigum masigi dum matam chana phanghanabagi haijaba ne sigumagi aduga maroina school sing da ate da akhoi gi masigi awareness pin na bai quiz program gumba ade tonga tonga extempore space gumba kari skum makhanjo pangthuk pi ga dabagi lebiri bro kamai tobiri hojik se September month sida school sing da di z yogi akhoi gi zonal education officer Thoubal gi site tagi quiz competition slogan competition painting competition aduga PhD gi maiki dagi hand washing activities gumba aduga top co-curricular activities angang the children singda yamna nungaizaga daba plus informative oiga daba activities housing mak adum chathari September month se dum chathakini right yamnungaize aduga ngasagi hand washing ga hai si masi koi gi cha to over matung da mi se khucheng na hamadung to chadring de khuchi am seng na hamda sing da kitang tastor ga chaba then horen chaba to kana yam seng na hamagum batawe ba ada sigum basu ju manung adum chali haja tani maroina aduga hojike sigi matang da mo horen na mo question lerge de mo lakse ge aduga BBVP haitare beti bachao beti parao asigi so hosigi kano si manung de yobi ga dori ne ba ko mani chumi tha si manung de yobi doi ne ba adum sigi matang da khara thambiyo BBBP hargana beti bachao beti parhao haiba government of India gi honorable prime minister of India gi makhada yamna flagship oiba scheme amani simasigi theme sidi English ta hargana save the girl child educate the girl child haiba theme sini aduga Thoubal district ki oina yamna significant oiba haige hargana ekhoi 2001 da child sex ratio haiba amazile child sex ratio hargana chahi 0 to 6 years 1000 male angang nupa macha pok pakanda nupi macha kya poi haiba dugi ratio neba 2001 da Thoubal sida angang nupa macha 1000 po akanda 967 po eba nupi se aduga 2011 da hargana 0 to 6 years child sex ratio se 934-35 da handhareba that means si se ekhoi gi nature nara natraga ekhoina bias gender selection amadugumba tawira asiumba gi wafam jini aduga save the girl child educate the girl child haibasida nupi khaktang phai nupa ga equal nupi macha se nupa ga mane haibadugi wafam dudi natte khoin haijaning isi nupi macha po ise mi ama oina human being ama oina po ini human being ama oina pok pa haibase ekhoi gi natural rights lay human rights lay equal opportunities to education equal opportunities to leading a full life madu mayam do phangna ba haibadu gi pandam sini beti bachao beti parhao haibasi aduga simaji ekhoi gi national nutrition man pangthok pasida ekhoi na combine to jabai wani adubu BBPP sidi pura whole year oina ekhoi gi oina district administration gi government of India gi site gi tum chathariba program ni continuously yamungaise aduga hari hoji ki wapam da hai tare thing badi bottom lay ho se hospital da sonography is not done here loi thai ba aduga di sonography gi mating gi no pani ma gender se khanga khanda then aduna no pi oire ga di pam da badi hai tare ni aduga ma se lok thok pa do nature na pirak pa nga sai gi kano si thu gai ra khanda no pa lising akoi gi no pa ngakta lising ma popo kanda no pi no masing handare ne ba then ma si ju ain kai ba thaba mani hai ja batare ni aduga masigi matang da su akoi gi hojiki school college adagi tonga tongan pham sing da su hai tare ne masigi su do maina kano si function je dum week si manung da dum topi ga dori bra hoi sigi national nutrition month plus BBBP si mayam gi program si ekoi parallel adu chathamin nai ke di nutrition haibasi su girl child gi su equal a part oibanina adum chapmanena ekhoi gi resources se adum sizin nai maximum utilization of resource plus raising awareness to the targeted audience sigi pandam sini khoi gi si masi su ngasa gi khoi gi nupi yum da le biriba khoi gi mau na tra ngang un ga do pregnant women ai tare macha ma sumain orak pakanda nupi ni haidana haire lokthose haire wari boko ma ma sana ya janing dos imung manung du gi hai tare ni say head of the family then my pressure later ga di masu ma kaim to bungam te then adur ga di masi khoina aina di thingi bani ko ya di na ka helli bani adur ga di
sigumba ki program sina hai tare ni yum du le head of the family then makhoi su gyan tahan bam khok changbra maduna masigi thorum che pangthok na bagi maram mu era prai bo wafam chini kari mo thambini hoi chumi wafam nang thami ji ei ningzingi beti bachao beti parhau gi program amada ebu speaker ama oina invite tor kanda eina hangi question se khoi se tiger ji masing handare ko india ji da then save the tiger haina tawra eba dadi khoina kai gino save the girl child haira easy khoi gi nupi macha ngang macha sing se endangered oirab za la endangered aise nupi macha aise nupi natraba kai gumba aise sex selective tawran di no speaker phangadra kai ga eina angang sing da college students sing da interaction taweba aduga eina wafam su thamami nupa gi role se yam lei kai gino da ekhoi se patriarchal society hai ba se e deny to de kanana su deny to ngamoy ekhoi gi chat liba tradition se respect di to gadam ni but at the same time nupa na kari pandam kari paikhat laga magi mana kamaina weaker sex hai tare nupi singbu equal opportunities for example as a father ekhoi father gi se ekhoi nupi mari ni po ise mane ekhoi equal education piram jadi egi naum pi doctor oiroi inaum pi nurse oiroi e isamak mcs oiroi aduga ngasi se ekhoi se khoi bana nupa nupi chap mane haina adum thami madu mindset se change to bayam dakar tai mindset se kamaina change to rakani higher kanda ekhoi gi school gumbadagi natra ekhoi gi textbook gumbadagi for example textbook gumbada picture dum yawi nupina my mother works in the kitchen my father reads newspaper madu gumba se why not my mother reads the newspaper and on Sundays when my father is free he helps in the kitchen madu gumba attitude mindset sium basiam normal oina loba sin lower akanda everything se khoi gi pandam se achieve to bangam gani haina nupa gi role su yam lei haina ina tham yam chume madu natradi masai gi nupa ka tegi society makna prithvi sida oibiya da bani aduga masida gi kana som nupi bu nam thaba haiba sida nupi bu yokhat pagi wana taba as a human being chap mana right to phang na bu gi haitare aduga na awon ba ing ba santi oiba leiba ka mala ko den family ma da nupi gi right to leirak ta di nupa du nupi du nam tharani then adu da gi dum crime horani then nupa du nupi du nam thabungam draga equal right la ni equal right la di crime la ro man mana su nupi do honor torni then nupi do nu pa do honor torni so nupi mo erga su hai ta nupi po hai ne ko madam ki su imong manung da nupi ho mari pokda then doctor mcs then nurse everything imong da su minus same have nupi nga to pogasu aduga masigi manung chana hai jabata re koi ki early child marriage aduga aikoigi continuing education nupi misa singda unicef na kasi am chaung na pai khaleba asia gi wana nupi sing si larik hai tabada larik tam dabada aikoigi record amo oire be am sing na aduga tongan be europe kele bak sing na nupi sing education aduga makoigi lohong bagi early gi child marriage makoi de leite akoi di tongan ba dharma gi hindu sing gi tongan be india gi manung da hai tare akoi ste am leite har chi jo koi ji am ba masana ko gi chahi tarani pan sudringa de nupi se lohong pa siam yaw re ba se so segi manung da sodum beti bachao beti parhao gi manung da hai tare ne hoje ki early child marriage adu continuing education sigi matang da ga di adum yobi bra ba sigi process ko mai to yes wapam thami ba siam chumi e khoi gi si ngasai panjaraba national nutrition month plus e khoi beti bachao beti parhao program sida e khoi gi district oina child marriage prohibition officer mayam na khangam jaga su e ngasi lak thok jage child marriage prohibition officer ama leizai ma kanna thabak yam kanna thabak sui ko ekhoi gi Thoubal district hairaga di khoi manipur manung sida child marriage under the age of 18 ekhoi sin number 1 tai si se ikai ni ngai ni ain bu thogai bani sida kaim chakhat ni ngai kaim leite ko yamna pride lo na ba kaim leite aduga ekhoi gi society gi hairaga na chen chungba haiba yamna reality amani masi reality si society gi mamang da ikai ba haibadu gi stigma si sin na neba madu ikai bado side amata thamdo aga angang sigi both nupa nupi ko angang sigi future angang sigi education plus early child marriage sina po rakada yam no ri banina magi wakhan su everything physical mental social no ri banina mangun dagi po rakada angang du su malnourished gi chances yam leigani aduga masana masabu handle care to bagi knowledge yam hantagani aduna ekhoi gi sigi program chat thabakanda at every venue da equal child marriage prohibition officer adum yawi parallel oina dum satli
ꯑꯩꯈꯣꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯆꯥꯏꯜ ꯀꯦꯌꯔꯒꯤ ꯁꯦꯟꯇꯔ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯍꯣꯡꯕ ꯊꯤꯡꯉꯨꯕꯒꯤ ꯈꯟꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯂꯩ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯔꯨꯑꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯤ ꯄꯟꯖꯔꯣꯏ ꯁꯤ ꯋꯥꯡꯖꯤꯡꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯃꯥꯡ ꯈꯔ ꯆꯠꯈ꯭ꯔꯒ ꯂꯝꯁꯤꯗꯁꯨ ꯊꯣꯛꯈꯤꯕꯒꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯖꯔꯤꯕ ꯆꯍꯤ ꯁꯨꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ in the age of ꯂꯩꯔꯤꯕ 10 to 20 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯃꯈꯣꯏꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯑꯦ ꯉꯁꯥꯏꯒꯤ ꯍꯩ ꯃꯨꯟꯗꯕ ꯆꯥꯕ ꯀꯥꯟꯗ ꯍꯩꯒꯤ ꯃꯍꯥꯎ ꯋꯥꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯗꯕ ꯄꯣꯠ ꯑꯃꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯃꯥꯗꯨ ꯃꯄꯨꯡ ꯐꯥꯗꯕꯅꯤ ꯃꯆꯥꯗꯨ ꯃꯁꯥꯅ ꯃꯄꯨꯡ ꯐꯥꯔꯛꯇꯕ ꯇꯥꯕꯅꯤ then ꯑꯗꯨꯅ ꯍꯌꯦꯡ ꯃꯤꯔꯛ ꯇꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜꯁꯤꯗ ꯑꯗꯨꯝ ꯕꯦꯔꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯟꯅ ꯍꯥꯏꯔꯤꯕꯁꯤ ꯂꯨꯍꯣꯡꯕꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯐꯠꯇꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏꯕꯤꯕꯁꯤꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯖꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯣꯛ ꯁꯣ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ EVP ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯔꯦꯗꯤꯑꯣꯁꯤ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯃꯈꯣꯏꯗꯁꯨ ꯃꯁꯤꯒꯤ ꯅꯣꯂꯦꯖ ꯂꯩꯍꯧꯅꯕ ꯍꯥꯏꯇꯥꯔꯦ EVP ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯌꯨ Yes, EVP ꯍꯥꯏꯔꯒꯗꯤ Electoral Verification Program ꯍꯥꯏꯕꯁꯤꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ Election Commission of India ꯒꯤ ꯃꯈꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯁꯤ ꯃꯁꯤ ꯑꯩꯈꯣꯏ 1st September ꯂꯣꯟꯆ ꯇꯧꯕꯅꯤ 2019 ꯑꯗꯨꯒ 15th October 2019 ꯐꯥꯎ ꯆꯠꯊꯒꯗꯕꯅꯤ ꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗ for example polling station amada vote electors se chamanga ni khallajeba electoral roll da chamanga hen leiri si chamanga mak electors sina eise electoral roll da chumi egi details me amna chumi isa mak ni haibasi gi verification program ni samlap na haibda bank da KYC tawbagi mao ECI sigi EVP program sigi pandam sidi healthy electoral roll healthy electoral roll se kam kan oini hai kan da electors ikoi yawi bin mayam si genuine electors oiba plus lekhidaba natraga shifted oiba sing electoral roll dagi matam chana lawthokpa natraga shifted oiba sing moina changgadaba AC da happiba aduga ming lanba anything details lanba chahira anything chemdok ningba kala photograph mayam update tawba sigi pandam sini EVP hai aduga ngasai gi masigi matang da su ko kuigi tongan ba onthok onjin samna da yum hongi ba nupi ma yum pan gi ba then ma mahana constitution da bo thadar ba to constitution da bo thadar ga dorin then kana gumba gasi khongjom da lerame then ma imphal da ship taw dore another constitution da then sigi matang si jo dum onthok onjin ya ba gi si sigum gi manung da dum san bi duina yes assume ba onthok onjin se loi yai ko sigi EVP program sida aduga handak chahi gi nungai ba amasina last year phau da ikhoina paikhat li ba si kaino haib da che thaduk thajin tawe ba adu handak sigi di pura voter masagi khutta ikhoina thame through voter mobile helpline app Google Play tagi noi download tawraga nasagi details verify tawba yai color photograph plus approved document namaga natra aduga nangna apamba madu semdokpa yai request to ikoi electoral registration officer hairaga AC amagi paiba ama leigani maunga request lakani ko aduga voter helpline mobile app plus www.nvsp.in sidasu isagi khaktagi nattabida family gi oina household ama sida voter mari leragadi mari makki details verify tawba yai NVSP sida plus unenrolled chahi surakadaba 16 unenrolled hari chahi sukhraga hendokraga electoral roll da how yaudri ba moigi details plus prospective electors chahi 16-17 years madukhoi gi details update tawba yani okay adigi okay masigi mo form number 8 form number 6 this mai get over mai kharasu leidana ko yes adu sigu masu leire adu hena akupasima amuka akogi diamond radio da haitare akogi mo live phone program mo tor kan da su mamang sai da su khangan jaba leigre adu hena miyam da khangan na gi haitare adu akogi is the necessary to provide mobile number for the EVP verification kind of haiba adigi si matang da adigi is the any fee applicable for the verification process as my fee gumba si dum chang gi to lai biga dori kamai to godon mas process to da si handa ki EVP se mobile app ki through da to banina that means phone number ama changani aduga fees hairagana ekhoi gi CSC common service center da government approved rates ta noina sana chatlaga noi gi family gi details noi update to bayai plus BLO booth level officer polling station ammam da BLO
amamam ekhoi appoint tawjai magi through da magi mobile app ta maduda di paisa changoi aduga plus ERO gi office ta voter facilitation center hairaga amam thami maduda su fees changoi maduda su tawrak pa yai Okay, aduga sagi BLO sing hai tare ne khali ba khoi mai mai lam gi BLO sing khan baganda che document sing mo khoi na khan gra ganda sem do pirakte khoi gi di correction to birakte ga hai ba segum ba khasud myam tu hari then mo khoi da sem do rok tra gadi then kana da mo hujikti app sigi matung in hai tare ne ani CSC gumba sida masana cha cha ba yara ne ba hana leram do facilities ma hada henkale hai tare ne masigi sima mobile app masana smartphone paira gadi mobile app to download tawraga masana su chum thok pa yai masana self verify to ba yai plus masagi na tabida my family gi chum thok ke hardi nvsp.in da su to ba yai login to ba yai yam ma jera du masigi document ching matai chang da ba s proof ki ate gi guide di details ma madu gi kona khan mi na ba yare adu ga khoi gi how can I verify my electoral details offline gain hair gadi ada sigum gi su dum hai tare details sing madum sigum gi matang sima hayeng hoi live when wari sana zar pagan da sigi matang jum thok charage adu ga hena mayam da khoina nei nazar kan da akupa details ma evp siga adu ga agina chitha jo budang sai gi khoi gi swaste hi seba sigi matang se yamna inong no balon so bune so habire masi kari no masi matang jum thaibi yes swachhta hi seva natraga SHS ai base khoi honorable prime minister Narendra Modi na last year 2018 dagi haudorak pani last year gi pandam sina open defecation free ODF madu focus tawbani Thoubal district su open defecation free ni open defecation hardi open da kino toilet bathroom gi tawbana taba just saba ama toilet saba ama madugi structure da tawba haiba sine ODF ko aduga handak gi chahi na khoina tawdori sigi swachhta hi seva gi theme hai sina khoi gi man ki baat ki program honorable prime minister na su law thokre plastic waste free India a war against plastic sima sigi pandam sini aduga sima sigi matam ga su yam chan nei hai ba yai plastic se manage oire plastic se ekhoi gi human being oina ekhoi citizen ekhoi mi ama oina di plastic se hanjin sizin na ba ya ba posak ni na yamna sin na ba nungai ba adubu magi drawback ti se biodegradable oida ba maram oiba aduna ekhoi Thoubal district da su ngarang SHS swachhta hi seva plastic waste free India singarang ekhoi DC office da launch tawzare aduga ekhoi mathangi program si October tha manung da ekhoi plan ma pair aga mayam gi pradhan jaga da GP da chatlaga ekhoi chau na program se dum paithagani October tha phau jamna maroi bamne hai tare nga se ge war against plastic te khoi ge amatori masigi da kai tare adu ko khoi ge Pacific khoi ge garbage ai khangna kan da khoi ge samudra da fawba plastic sigi oiba island ama leire hai dana hauji si leire bani madigi me amasu Google da dum uba fange achauba isingi imai makta da adu gum khoi plastic ge island ama leisalakba then khoi yum da season ari ba pothok sing si sung sai ge machi meya da lekhi bedegi lepak ki manung de chang ge kan da lepak me hawbo ba that pangamba pathaba pum thaba nai da ba then khoi na ko mama tor ko mu mai thare ne khalas then adu de mo tor ba gas na mo haksang da mo adu ke ma cancer na ching ba phom ga thon be ab ge tare adu yam na khudong thini ha oi ba wafam ni yam noi jare hari ba sim tang da adu ga masi akoi gi tha sim chum na to bi ge dor bra tonga phom sim masi awareness ki kari packet pi ge da bale biri ekhoi gi district administration Thoubal gi site ta gi di swachhta hi seva plastic waste free India gi pandam ngarang that 11th September 2019 da launch tawzare hosik ekhoi plan nama exil laga ekhoi ji waste se segregate tawna ba municipal council mayam ga loina na aduga panchayat gram panchayat GP mayam ga loina na waste segregate tawraga kai da deposit tawdoi ba deposit tawra kan da collection point se kadai da oiraga kanana collect tawra kai da dispose tawba madu mayam gi ekhoi gi yamna novel oiba ai tare district gi oiba madu ama plan nama ekhoi pai khala ani so dena masi musu miyam da khangala ne bo adu yum da di matam am de khoi gi plastic gi khaw hai tare ne masi season atring da aya matam da khoi gi che na semam me matam khari ma adu che makak se khoi gi makano gu maka aga box ta gi ka aga hai tare maning du tharaga yum amada
chegi khau sabada madu kaithel dum yon ba yarame matam da hojik ki mai price ma lakpe ko matam du da khoi gi makhai hai tare 50 paisa chana ring matam da 50 paisa sina masigu masi manga ga tamam me ada makak tu ka kana go mana sa yum da se du khaw ma sare hawai kilo ma hape ya gi chang kilo ma khai ma hape gi chang adu ga kilo ahum mari manga bo sai ba se do khoi gi kari hai tare khar pa ba che ma khan ade atha ba du su le hai ja tare adu kana go na lai ra ga khaw si sara ga yum da sare then okay market ta putwe mokoi gi so du yon bagi haitare ni ko khajik tang rate macha ma leire sa bagi ju he na kanar kani haitare ni sumaina aduga hojik se thangai sengna mo masi thingre ha kanda plastic khar lak ta bam phom ju leire etia da plastic piu ya da posi hapam leitre se da so sadre adigi khaw du su laktre then krai da pu doino haiba po mo khaksu yam lai aduga masi gi matung da haitare ni masi khomjan tasen ba loira kan da di haidi ba koi gi che nung gi ju tholok pi ya hajari ko yam ngai jare me da masi gi talk show sida akhoi khangda ba kharasu dum khangjare aduga ngasai EBP gi matangda akhoi gi family gi oina haitare ne ko masi gi website ama haibi bedo adumaga adigi akhoi gi mobile app ama haitare personally madu madi yamna dum hojikti loina mobile se pai da mi leitre haitare aduma se voter mobile helpline hariba app simaga aduga mongsa haibi gi beda belo singdana no fees fee yaudana aduga akhoi gi CSC da su to bi ai CSC da mo hari madu gi details dum mayam dum mukta ningsing biram lor pasida hoi handaki electoral verification program sa thari basi 1st September to October 15 2019 ni sima sida no voters to be left behind hardi family sida ekhoi voters mari oiragadi khoi mari mak ki details se chumi haina verify tawgadabani asi verify tawbasida ekhoi isana ekhoi gi smartphone dagi voter helpline mobile app sinaragadi isagi individual gi oina verify tawbayai aduga secondly family gi verify tawge hardi nvsp.in haibasi gi website ta changa tawbayai natragana BLO gi through da natragana ERO gi office ta voter facilitation center da without fees tawbayai aduga noi anakpa CSC common service center da government approved rates ta su tawbayai simasida noina ready documents thamgada ba hairagana color photograph ama plus one documents Aadhaar PAN card identity card aduga driving license aduga bank gi account statement gumba electricity bill gumba any documents ko government approved rates ta dum tawbayai yam nungai jare mosi EBP matang da su khangjaba se aduga akhoi gi tabiriba diamond radio ki ladiba listeners sing mayam da su hari ba sing matang ni EBP khakta gi oiba tongan ba live phone in program amasu akhoi gi Thoubal DC gi sing makha da program su pangthok charakanda EBP karino aduga masida akhoi gi ming hong kiba lam hong to hong jin taw kiba adigi mai sumana nupi mana mayum pan kiba atop nupi mana khoi constituency de yum palakpa haibna ching basida aduga kana gumba chingna ba constituency anida adumak ming panduna leire hairiga su madugi complaint ro ka kakthal ba to ba yam gi haitare yam seng na khoi mioi bi right si chumna phangna bi haitare ne yam maroi bong khangni masi so duga masi anoba voter gi haitare mamangi mu phongre hadagi 2019 gi karamba tha da phongba yana le amuk 19 gi ekhoi gi se semjin toro matung da draft electoral roll se October 15 da phongani aduga final electoral roll haragana January 2020 da phongani aduga chahi se nona enroll tawge hardi ekhoi gi election da ekhoi chahi qualifying year haiba malai qualifying year se 0101 2020 maduda chahi 18 years hugadaba then yawro maga kakthala ko ko ga su dum yawri deno ko nupi masa ai sei trai pan sure da ai hoje class 12 kare then ai hoje voter de chande gain harak pasing je sigum basi su khudong jab se lo hoba ya bagi mani nasagi phone dagi hojik ti smartphone Facebook Instagram loi pai na bangak tani nasagi just mobile app ma download toraga voter mobile helpline app haise masi to biraga da ngasai gi sigum problem le bising du su loina mak to ba yare aduga masi gi matang du su koi tongan ba special lokoi diamond radio da live phone program ma haitare masi masu tok jana ba honajari yam nungare madam Teresa Tangpuaa khoi gi AC to DC Thoubal gi link bi raktana diamond radio da haitare maroina national nutrition month ki matang da aduga VVVP aduga swasthya hi seva si matang da haitare khoi gi tongan ba plastic na thori ba pollution gi matang da tongan ma se khoi mang da tarba aduga voter mo oina mioi amo oirega di madu voting right niom chumna leina na bagi dong te EVP gi matang da haitare khajik tong wafam siga thambiba diamond radio da lakpi ba lengsin bir pasigi da mak haninga letena thagachari thank you